ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯥꯡ ꯑꯄꯤꯛꯄꯁꯨ ꯆꯦꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯊꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯤ꯫ ꯃꯄꯥꯝꯗ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤꯅꯤ ꯏꯔꯥꯡ ꯇꯧꯔꯤꯕ꯫ ꯍꯣ ꯏꯄꯥꯝꯗ ꯆꯠꯇꯣꯕꯨ ꯏꯁꯥ ꯉꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯒꯗ꯭ꯔꯣ? ꯁꯥꯒꯩꯅꯒ ꯆꯥꯎꯕꯅꯤ꯫ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯤ ꯑꯔꯩꯕ ꯃꯈꯩ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ? ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯗꯥꯏ? ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯗꯕꯨ ꯍꯦꯛ ꯉꯥꯡꯅꯩ꯫ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯀꯨꯗꯨ ꯃꯉꯥꯏꯈ꯭ꯔꯦ, ꯅꯪꯅ ꯅꯤꯕꯗꯅꯦ ꯑꯩꯅꯦ ꯈꯪꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤꯀꯣ꯫ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯣ? ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯧꯔꯝꯗꯥꯏꯗ ꯏꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯀꯣꯛ ꯑꯁꯤ ꯐꯥꯎꯕꯅꯦ ꯁꯝꯆꯦꯠ ꯍꯥꯠꯄ ꯁꯪꯗ꯭ꯔꯦ꯫ ꯍꯥꯠꯂꯨꯅ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯝꯆꯦꯠ ꯍꯥꯠꯅꯨꯒ ꯍꯥꯏꯈ꯭ꯔꯒꯦ? ꯃꯈꯣꯏꯗ ꯌꯥꯏ, ꯑꯩꯕꯨ ꯁꯥꯎꯅꯕ ꯌꯥꯝꯅ ꯁꯤꯜꯂꯛꯀꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛ ꯁꯦꯜ ꯈꯔ ꯄꯤꯌꯨ, ꯑꯩ ꯏꯄꯥꯝ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯃꯐꯤ ꯃꯔꯣꯜꯗꯣ ꯂꯣꯏꯁꯤꯟꯅ ꯋꯥꯗꯣ ꯉꯥꯡꯂꯤꯕꯅꯤ꯫ ꯐꯩꯖꯥꯎꯗꯤ ꯍꯥꯏꯔꯤ, ꯁꯦꯜ ꯂꯩꯇꯦ ꯑꯩ꯫ ꯂꯩꯇꯕ ꯌꯥꯔꯣꯏ꯫ ꯀꯩꯅꯣꯅꯤ? ꯂꯩꯇꯕ ꯑꯁꯤꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯁꯨ ꯍꯥꯏꯕꯅꯣ ꯑꯩꯕꯣ? ꯑꯁ ꯌꯥꯝ ꯇꯟꯖꯩꯗ, ꯏꯆꯦ ꯍꯣꯏꯒꯤ ꯏꯇꯩꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯥꯏꯈꯣꯅꯤ ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯂꯤꯕꯁꯦ ꯆꯌꯣꯜ ꯑꯃꯗ ꯀꯌꯥꯔꯛꯅꯣ? ꯅꯣꯡ ꯈꯣꯡꯕ ꯌꯥꯗꯦ, ꯅꯨꯄꯥꯝꯗ ꯆꯠꯇꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯆꯠꯂꯤꯅꯤ ꯀꯩꯅꯣ, ꯏꯄꯥꯝꯅꯤ꯫ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯗꯅꯦ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ, ꯃꯗꯨꯗ ꯑꯩꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤꯕꯣꯏꯗꯤ ꯃꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯄꯣꯠꯂꯨꯝ ꯑꯃ ꯍꯦꯛꯇ ꯍꯥꯞꯂꯦꯕ꯫ ꯑꯣ ꯑꯩꯅ ꯃꯈꯣꯏ ꯇꯌꯥꯏꯗ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤꯔꯣ? ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯥꯝ ꯑꯆꯠ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜꯅꯤ, ꯑꯩꯗꯤ ꯄꯨꯕ ꯊꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯅꯣꯏ ꯅꯃꯥꯁꯤꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯈꯤꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯩꯅꯦꯕ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯩ, ꯂꯧꯔꯣꯏ, ꯄꯤꯔꯛꯀꯅꯨ ꯑꯃꯠꯇ ꯂꯧꯔꯣꯏꯕ, ꯆꯠꯆꯈꯤꯒꯦ ꯑꯩ ꯍꯥꯏꯔꯒ ꯐꯤꯌꯥꯟꯈꯣꯛꯇꯒꯤ ꯐꯤꯗꯣ ꯇꯥꯞ ꯂꯥꯝꯗꯨꯅ ꯃꯁꯥꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩ ꯏꯄꯥꯝꯗ ꯂꯩꯅꯤ, ꯌꯨꯝꯗ ꯍꯜꯂꯛꯑꯣꯏ꯫ ꯅꯪꯅ ꯍꯦꯛ ꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯍꯜꯂꯛꯑꯣꯏ ꯍꯥꯏꯔꯝꯗꯨꯅ ꯐꯠꯊꯣꯛꯈ꯭ꯔꯤ꯫ ꯐꯩꯖꯥꯎꯅ, ꯁꯣꯒꯦꯟꯕꯤ, ꯁꯣꯒꯦꯟꯕꯤ! ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ, ꯅꯪꯁꯤꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯍꯥꯏꯅ ꯁꯛꯍꯦꯟꯕꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯐꯩꯖꯥꯎꯅ ꯍꯥꯏꯖꯩ, ꯃꯁꯤ ꯆꯥꯅꯅꯃꯛꯀꯤ ꯍꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯍꯨꯜꯁꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯕꯅꯦꯕ, ꯃꯥ ꯌꯥꯗꯦꯕ, ꯑꯗꯨꯝ ꯇꯧꯋꯦꯕ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯩꯗꯤꯅꯦꯕ ꯁꯛꯍꯦꯟꯕꯤ, ꯅꯪꯀꯣ ꯑꯩꯕꯨ ꯑꯃꯨꯛ ꯃꯥꯕꯨ ꯀꯧꯕ ꯆꯠꯄ ꯇꯥꯔꯣꯏꯗ꯭ꯔꯥ? ꯃꯈꯣꯏꯔꯣꯝꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯌꯥ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯁꯥꯒꯩ ꯀꯣꯂꯨꯞꯇꯨ ꯌꯥꯝꯅ ꯆꯥꯎꯏ, ꯃꯆꯦ ꯃꯟꯗꯣꯟ ꯃꯈꯨꯔꯥ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗꯗꯤ ꯃꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯃꯁꯛ ꯃꯁꯥ ꯈꯪꯅꯗꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯌꯥꯎꯔꯤꯕ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯝ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯤ꯫ ꯍꯜꯂꯛꯄꯤꯁꯨ ꯂꯩ, ꯃꯧ ꯃꯔꯛꯇꯁꯨ ꯋꯥꯈꯜ ꯇꯤꯟꯅꯗꯕ, ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯌꯥꯝꯅ ꯂꯩ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯅꯤ ꯑꯃꯁꯨ ꯂꯩ, ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯅꯕ ꯌꯥꯗꯦ꯫ ꯑꯃꯔꯣꯝꯗ ꯁꯛꯍꯦꯟꯕꯤꯅ ꯌꯥꯝꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤꯗꯤ ꯃꯃꯥꯅꯤ꯫ ꯂꯩꯔꯤꯕ ꯃꯆꯦ ꯑꯅꯤꯒ ꯃꯅꯥꯎ ꯑꯃꯒ ꯃꯧꯄ꯭ꯋꯥ ꯑꯃꯗꯨꯒꯗꯤ ꯈꯔ ꯃꯈꯩ ꯆꯥꯟꯅꯖꯩ, ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯆꯩ꯫ ꯃꯆꯦ ꯑꯍꯜ ꯑꯅꯤꯗꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏज्ꯖꯠ ꯂꯩꯅ ꯍꯤꯡꯕꯁꯨ ꯃꯍꯥꯛ ꯄꯥꯝꯖꯩ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯁꯥꯒꯩ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯤ ꯍꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯩꯖꯥꯎꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒꯗꯤ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯅꯤꯡꯗꯦ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯧꯔꯨꯁꯣ, ꯑꯩꯁꯨ ꯀꯧꯕ ꯆꯠꯀꯦ ꯇꯧꯔꯤꯅꯤ꯫ ꯇꯧꯅꯤ ꯅꯪꯗꯤ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯅꯨꯄꯤ ꯀꯧꯕ ꯆꯠꯇꯣꯏꯁꯤ ꯍꯟꯗꯛꯀ ꯀꯌꯥꯔꯛꯇꯤ ꯁꯨꯔꯝꯂꯅꯤ? ꯌꯥꯝꯃꯝꯈꯤꯔꯣꯏꯗ ꯏꯃꯥ꯫ ꯌꯥꯝꯂꯝꯂꯅꯤꯗ, ꯏꯃꯥꯗꯤ ꯃꯁꯤꯡꯒ ꯊꯤꯕ ꯉꯝꯗ꯭ꯔꯦꯍꯦ꯫ ꯁꯤ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦꯗ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯊꯣꯛꯎꯍꯦ, ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯅ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯗꯝ ꯐꯨꯗꯧ꯫ ꯊꯥꯏꯅ ꯅꯄꯥꯁꯤꯅ ꯅꯃꯥ ꯑꯩꯕꯨ ꯐꯨꯔꯛꯄꯗ ꯅꯄꯥꯒꯤ ꯃꯊꯛꯇꯅꯦ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯂꯛꯄ ꯅꯠꯇꯦ꯫ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯗ ꯏꯃꯥ꯫ ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯅꯪꯅ ꯅꯨꯄꯥꯗꯤ ꯊꯣꯛꯆꯗ꯭ꯔꯒ꯫ ꯐꯨꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯩꯅ ꯈꯖꯤꯛ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯃꯄꯥꯝꯗ ꯆꯠꯈꯤꯗꯣꯏꯕ, ꯃꯄꯥꯝꯗ ꯂꯩꯈꯤꯗꯣꯏꯕ, ꯑꯃꯨꯛꯀꯁꯨ ꯀꯧꯅꯕ ꯆꯠꯅꯗꯣꯏꯕ꯫ ꯍꯩ ꯅꯨꯄꯤꯅ ꯉꯝꯕ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯇꯥꯅꯤꯡꯅꯤ ꯍꯥꯏꯅ ꯉꯥꯡꯂꯤꯕ꯭ꯔꯣ? ꯇꯧ ꯀꯩꯅꯣ, ꯏꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯥꯏꯔꯤꯅꯤ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ, ꯆꯠꯂꯣ꯫ ꯌꯥꯋꯣꯡ ꯏꯟꯒꯦ ꯍꯥꯏꯔꯒꯁꯨꯅꯦ ꯊꯣꯛ ꯏꯟꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯏꯔꯦ ꯏꯃꯥ,
ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯪꯒꯤ ꯀꯩꯗ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ ꯑꯩꯒꯤꯁꯦ ꯌꯥꯔꯦ ꯉꯥꯡꯂꯅꯨ ꯑꯩ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯅꯈꯨꯔꯨ ꯁꯦꯟꯖꯣꯏ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯄꯥꯝꯗꯅꯦ ꯑꯃꯨꯛ ꯅꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯈꯩ ꯑꯃꯨꯛ ꯆꯣꯝꯂꯨꯅꯤ ꯌꯥꯔꯤꯕ ꯏꯃꯥ ꯉꯥꯡꯈ꯭ꯔ ꯏꯕꯨꯡ ꯊꯣꯛꯅ ꯑꯩꯗ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯑꯁꯨꯛ ꯅꯨꯄꯥ ꯊꯣꯛꯆꯗꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯗ ꯌꯥꯕ ꯇꯧꯔꯤꯕ ꯃꯈꯩꯗ ꯌꯥꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯧꯅꯦ ꯀꯥꯏ ꯃꯁꯛꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯍꯦ ꯅꯨꯄꯤ ꯃꯄꯥꯝꯗꯅꯤ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯎꯁꯤꯟꯅꯔꯒ ꯃꯄꯥꯝꯗ ꯀꯌꯥꯔꯛ ꯂꯩꯊꯣꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯐꯩꯖꯥꯎꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯈꯟꯗꯦ ꯑꯃꯔꯣꯝꯗ ꯐꯩꯖꯥꯎꯅ ꯁꯛꯍꯦꯟꯕꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯐꯩꯖꯥꯎ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯤ ꯁꯛꯍꯦꯟꯕꯤꯅꯒ ꯃꯁꯛ ꯃꯇꯧꯒ ꯐꯖꯔꯤ ꯍꯦꯟꯅꯗꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯐꯩꯖꯥꯎꯅ ꯃꯥꯕꯨ ꯀꯧꯕ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯛꯍꯦꯟꯕꯤꯒꯤ ꯊꯥꯖꯕꯅꯤ ꯃꯈꯣꯏ ꯏꯪꯈꯣꯜ ꯀꯣꯂꯨꯞ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜꯗ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅꯅ ꯆꯥꯎꯅ ꯂꯩ ꯊꯔꯣꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯆꯦꯡꯍꯤ ꯑꯐꯨꯠꯄꯅ ꯃꯁꯝꯂꯨꯔꯤ ꯅꯥꯀꯜꯗꯅ ꯇꯝꯐꯥꯁꯅꯥꯗꯨ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯑꯃꯟꯕ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯃꯄꯥꯏꯗꯨꯅ ꯃꯗꯨ ꯆꯥꯝꯒꯦ ꯍꯥꯏꯅ ꯂꯥꯛꯏ ꯊꯔꯣꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯅꯥꯀꯣꯏꯅꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯁꯟꯕꯤ ꯑꯃꯣꯝꯅ ꯏꯔꯨꯖꯕ ꯎꯕꯁꯤꯗꯤ ꯅꯣꯡꯕꯨ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤꯗ ꯅꯝꯂꯤꯕ ꯃꯅꯝꯁꯦ ꯆꯤꯡꯍꯤ ꯃꯅꯝꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯊꯈ꯭ꯔꯤ ꯊꯔꯣꯅ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯃꯈꯨꯕꯥꯛꯅ ꯅꯥꯟꯊꯔꯒ ꯊꯣꯡꯒ꯭ꯔꯥꯗ ꯏꯟꯁꯥꯡ ꯆꯥꯝꯂꯤꯕ ꯇꯝꯐꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯈꯠꯅꯕ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ ꯑꯔꯦꯝꯕꯗꯅꯦ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯨ ꯀꯦꯅꯤ ꯃꯃꯥꯏ ꯁꯠꯅꯪ ꯈꯜꯂꯛꯇꯨꯅ ꯀꯔꯤ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯗꯣꯔꯤꯕ ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯕꯗꯤ ꯐꯣꯏ ꯇꯥꯕꯅꯤ ꯍꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯏꯁ ꯅꯪꯒꯤꯗꯨꯕꯨ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯔꯣ ꯅꯪꯗꯤ ꯑꯔꯤꯕꯤ ꯅꯠꯇ꯭ꯔꯦꯀꯣ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯅꯤꯀꯣ ꯍꯣꯏꯔꯕꯗꯣ ꯅꯪ ꯀꯜꯂꯛꯏꯔꯣ ꯌꯦꯡꯅꯤꯡꯗꯦ ꯅꯃꯥꯏꯒꯤ ꯎꯟꯁꯥ ꯈꯨꯏꯔꯤꯕꯗꯣ ꯃꯤꯡꯁꯦꯜꯗ ꯍꯥꯟꯅ ꯌꯦꯡꯂꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯈꯣꯏꯗꯤ ꯅꯪꯗꯧꯅ ꯈꯨꯃꯨ ꯊꯣꯛꯇꯔꯤ ꯍꯣꯏ ꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅ ꯂꯤꯗ꯭ꯔꯤ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯕ ꯑꯁꯤꯕꯨ ꯄꯦꯟꯅ ꯑꯃꯨꯛꯇ ꯅꯣꯛꯊꯣꯛꯈꯤꯒꯦꯗꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯟꯅ ꯍꯦꯛꯇ ꯅꯣꯛꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯅꯤ ꯍꯥꯏꯕꯗꯨ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯤ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯎꯅꯕ ꯌꯥꯗꯦ ꯑꯃꯅ ꯑꯣꯏꯔꯁꯨ ꯑꯃꯅ ꯑꯣꯏꯔꯁꯨ ꯀꯣꯖꯤ ꯀꯣꯠꯄ ꯋꯥꯅ ꯃꯃꯥꯡ ꯍꯦꯛꯇ ꯊꯥꯔꯛꯀꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯐꯩꯖꯥꯎꯅ ꯎꯏ ꯉꯛꯂꯞꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯡꯂꯦꯟꯅ ꯑꯦ ꯏꯇꯩ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯂꯛꯑꯣ ꯀꯩꯒꯤꯅꯣ ꯂꯦꯞꯄꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯪꯉꯁꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯩ ꯂꯥꯡꯂꯦꯟꯅ ꯃꯆꯦꯇꯣꯟꯕꯨ ꯀꯧꯏ ꯆꯦꯇꯣꯟ ꯆꯦꯇꯣꯟ ꯏꯇꯩ ꯂꯥꯛꯑꯦ ꯅꯪ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯐꯤꯗꯥ ꯃꯊꯥꯗꯨꯅ ꯏꯇꯩ ꯁꯤꯗ ꯐꯝꯃꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤ ꯐꯠ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯅꯪ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯑꯃꯨꯛꯇꯣꯏꯕ ꯉꯥꯡꯕꯗ ꯂꯣꯏꯍꯧꯔꯦ ꯆꯠꯁꯤ ꯑꯦ ꯅꯣꯏ ꯅꯃꯥꯅ ꯀꯩ ꯉꯥꯡꯂꯤꯕ ꯀꯩꯒꯤ ꯑꯣꯏꯅꯦ ꯅꯪꯅ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯏꯁ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯃꯥꯅ ꯍꯩꯄꯥ ꯁꯥꯔꯒ ꯑꯩꯒꯤꯗꯃꯛꯇ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯍꯣꯏꯕ ꯍꯜꯂꯁꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯅꯪ ꯌꯥꯝꯅ ꯆꯠꯅꯤꯡꯉꯕꯣ ꯑꯗꯨꯏ ꯅꯠꯇꯦꯃꯤ ꯐꯝꯃꯣ ꯆꯥꯛꯀ ꯆꯥꯈꯤꯁꯤ ꯅꯪꯕꯨ ꯆꯥꯔꯛꯑꯕꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯆꯥꯔꯛꯄꯅꯣꯗ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯍꯜꯂꯛꯇꯕꯒꯤ ꯇꯨꯝꯕ ꯌꯥꯕꯒ ꯅꯠꯇꯦ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯏꯕꯁꯤꯅꯤ ꯀꯕꯣꯛ ꯂꯩꯁꯨ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯂꯥꯛꯏ ꯃꯌꯥ ꯅꯨꯄꯥ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯂꯥꯛꯑꯝꯃꯤꯗꯅ ꯑꯧ ꯏꯃꯥ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯂꯩꯅꯤꯕꯨ ꯍꯥꯏꯕꯅꯤꯅꯦ ꯍꯥ ꯁꯛꯍꯦꯟꯕꯤꯕꯣ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯂꯤ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯂꯛꯏ ꯁꯨꯝ ꯂꯩꯒꯦ ꯈꯜꯂꯤꯕ ꯃꯈꯣꯏꯗ ꯌꯥꯏ ꯅꯪ ꯂꯥꯛꯄꯁꯦ ꯇꯥꯟꯗꯨꯝ ꯆꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯍꯦꯛ ꯂꯩꯊꯣꯛꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯍꯩ ꯑꯗꯨ ꯌꯥꯔꯣꯏ ꯅꯪꯅꯦ ꯑꯗꯨꯝ ꯍꯥꯏꯅꯣ ꯆꯠꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯀꯩ ꯇꯧꯔꯒꯦ ꯃꯐꯝꯁꯤꯁꯨ ꯅꯌꯨꯝꯅꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯌꯥꯋꯣꯡ ꯏꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯂꯩꯊꯣꯛꯎ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯁꯛꯍꯦꯟꯕꯤꯅ ꯀꯩꯅꯣ ꯑꯥꯒ ꯑꯃꯨꯛ ꯇꯧꯔꯤꯕꯗꯨꯅ ꯀꯣꯛ ꯍꯣꯏ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯛꯍꯦꯟꯕꯤ ꯅꯪꯅꯦ ꯅꯪ ꯑꯩ ꯀꯩꯗꯧꯔꯕ ꯅꯪ ꯂꯩꯒꯦꯒ ꯅꯪ ꯑꯗꯨꯝ ꯂꯩꯖꯧ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯤ ꯇꯣꯝꯄꯣꯛꯁꯨ ꯂꯥꯛꯇꯨꯅ ꯏꯚꯥꯏ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯉꯥ ꯐꯥꯁꯤꯔꯥ ꯇꯣꯝꯄꯣꯛ ꯏꯕꯥꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯅꯣ ꯏꯕꯥꯏ ꯏꯆꯦ ꯁꯛꯍꯦꯟꯕꯤꯁꯦ ꯂꯧꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯃꯥꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯒꯦ ꯍꯥꯏꯔꯤ ꯀꯕꯣꯛ ꯂꯩꯅ ꯏꯕꯨꯡꯉꯣ ꯅꯕꯥꯏꯁꯦ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯄꯨꯈ꯭ꯔꯣ ꯉꯥ ꯐꯥꯃꯤꯟꯅꯧꯁꯨ ꯉꯥ ꯆꯥꯁꯤ
ꯏꯃꯥ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯍꯦꯔꯦ ꯏꯕꯨꯡꯉꯣ ꯃꯤꯒꯤꯅ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯡꯁꯤ ꯂꯣꯏꯅ ꯐꯩ ꯁꯤꯗ ꯂꯩꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯁꯛꯍꯦꯟꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕꯅꯤ ꯏꯃꯥꯁꯤ ꯃꯣꯏ ꯃꯃꯥꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯗꯤ ꯆꯨꯝꯃꯦꯅ ꯈꯟꯈꯤꯗꯣꯏꯕ ꯏꯕꯨꯡꯉꯣ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯇꯣꯝꯄꯣꯛ ꯉꯥ ꯐꯥꯃꯤꯟꯅꯧꯔꯣ ꯌꯥꯔꯦ ꯇꯣꯝꯄꯣꯛꯅ ꯐꯩꯖꯥꯎꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯧꯍꯦ ꯏꯕꯥꯏ ꯈꯨꯗꯩꯒ ꯑꯩꯈꯣꯏꯗꯒꯤ ꯍꯣꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥ ꯂꯥꯛꯏꯀꯥꯟꯁꯤꯗ ꯋꯥꯔꯤ ꯈꯔ ꯐꯖꯅ ꯁꯥꯟꯅꯧꯀꯣ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯅꯣꯅꯦ ꯑꯁ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯁꯤ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯂꯧꯏ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯇꯥ ꯇꯥꯗꯕꯒꯨꯝꯅ ꯇꯧꯋꯦꯕ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯒꯦꯁꯦ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜꯗ ꯍꯥꯞꯇꯨꯅ ꯎꯡꯕ ꯑꯁꯤꯅꯤ ꯏꯃꯥ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯛꯈꯨꯝ ꯆꯪꯅꯕꯗꯣ ꯅꯅꯥꯎ ꯅꯨꯄꯤꯗꯨꯗꯤ ꯃꯥꯕꯨ ꯀꯧ ꯄꯨꯟꯅ ꯆꯪꯃꯤꯟꯅꯧ ꯍꯣꯏ ꯏꯃꯥ ꯉꯁꯥꯏ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯍꯧꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯏꯕꯥꯏ ꯀꯨꯝꯊꯔꯁꯤ ꯉꯥ ꯌꯥꯝꯅ ꯂꯩꯕꯅꯤ ꯐꯠ ꯑꯗꯨꯝ ꯐꯥꯅꯤ ꯂꯣꯡꯎꯞꯁꯤꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯞꯄꯣ ꯑꯗꯨꯝ ꯐꯥꯅꯤ ꯐꯩꯖꯥꯎ ꯇꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯧꯔꯤ ꯇꯣꯝꯄꯣꯛꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯨꯅꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯏꯒꯁꯨ ꯁꯤꯗ ꯂꯩ ꯏꯕꯥꯏꯕꯨꯗꯤ ꯊꯕꯛ ꯑꯃ ꯆꯠꯅꯤꯅ ꯉꯟꯇꯥꯅ ꯆꯠꯈꯤ ꯏꯕꯥꯏ ꯑꯩꯈꯣꯏ ꯆꯦ ꯁꯛꯍꯦꯟꯕꯤꯁꯦ ꯃꯕꯨꯛ ꯐꯕ꯭ꯔꯥ ꯐꯩ ꯌꯥꯝꯅ ꯐꯩ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯕꯅꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯏꯕꯥꯏ ꯈꯠꯅꯕꯒ ꯌꯥꯝꯅ ꯍꯧꯖꯔꯁꯅꯨ ꯇꯣꯝꯄꯣꯛ ꯏꯕꯨꯡꯉꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏꯕꯗꯣ ꯄꯨꯝꯁꯦꯡ ꯁꯦꯡꯂꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯀꯨꯝꯍꯩꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯊꯣꯛꯑꯒ ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯉꯨ ꯊꯔꯣ ꯁꯪꯕꯤꯅ ꯂꯥꯎꯔꯤ ꯍꯥꯏ ꯅꯛꯈ꯭ꯌꯥꯗꯣ ꯁꯦꯠꯅꯤ ꯇꯨꯃꯤꯟꯅ ꯂꯩ ꯍꯟꯅꯨ ꯊꯪꯅ ꯅꯃꯥꯏꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯍꯣ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯗꯤ ꯏꯆꯥ ꯄꯤꯕꯥ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯃꯅꯦ ꯑꯩꯁꯦ ꯍꯣ ꯑꯩꯈꯣꯏꯁꯨ ꯄꯣꯛꯆꯩꯌꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯤꯕꯥꯗꯨꯕꯨ ꯄꯤꯕꯥꯔꯣ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯍꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯏꯗꯨꯝ ꯏꯀꯥꯏꯗꯦꯅꯦ ꯑꯩꯒꯤ ꯏꯆꯥꯗꯒ ꯇꯧꯔꯝꯕ ꯑꯣꯏ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯂꯩꯀ꯭ꯔꯛ ꯑꯍꯣꯕ ꯑꯃꯗꯅꯦ ꯆꯣꯡꯊꯔꯒ ꯁꯤꯖꯈ꯭ꯔꯅꯤ ꯍꯣ ꯁꯤꯅꯤꯡꯂꯒꯅ ꯁꯤꯔꯣ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯤꯖꯗꯣꯏꯕ ꯑꯁ ꯊꯕꯛꯅ ꯊꯕꯛ ꯆꯤꯟꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯃꯤꯔꯦꯝꯒꯣ ꯆꯤꯟꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯏꯊꯧꯗꯣꯝ ꯇꯧꯖꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯊꯔꯣ ꯁꯪꯕꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯤꯅ ꯄꯪꯎ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯈꯟꯅꯕꯁꯨ ꯃꯥꯅ ꯍꯧꯈꯩ ꯍꯧꯕꯤꯔꯒ ꯊꯔꯣ ꯁꯪꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯦ ꯇꯣꯝꯄꯣꯛꯀ ꯐꯩꯖꯥꯎꯒꯁꯨ ꯌꯨꯝꯗ ꯀꯥꯔꯛꯄꯅꯤ ꯃꯃꯥꯒ ꯃꯃꯥ ꯆꯧꯕꯤꯒ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯗꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤꯃꯨꯛ ꯍꯧꯔꯝꯃꯤꯕ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯂꯩ ꯀ꯭ꯋꯥꯛ ꯌꯥꯝꯅ ꯈꯣꯡꯉꯤ ꯃꯈꯣꯜꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯥꯟꯒꯦ ꯇꯧꯕꯅꯤ ꯃꯤꯁꯨ ꯂꯩ ꯏꯃꯥ ꯌꯥꯔꯁꯦ ꯂꯣꯡꯎꯞꯁꯦ ꯁꯤꯗ ꯊꯝꯂꯝꯂꯒꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯂꯣꯡꯎꯞꯇ ꯊꯝꯂꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯂꯤ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯃꯥꯒ ꯃꯆꯧꯕꯤꯒꯁꯦ ꯎꯅꯕ ꯌꯥꯗꯦ ꯎꯕꯨ ꯎꯅꯔꯕ ꯂꯥꯎꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯃꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯆꯦ ꯑꯃꯒ ꯃꯣꯏꯒꯤꯁꯨ ꯅꯤꯡꯉꯣꯜ ꯁꯤꯠꯇꯕꯤ ꯑꯃꯒ ꯂꯩ ꯃꯗꯨ ꯃꯉꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯕ ꯌꯥꯗꯦ ꯐꯔꯤꯁꯦ ꯏꯗꯣꯝꯆꯥꯗ ꯃꯉꯥꯏꯔꯦ ꯁꯥꯒꯩ ꯆꯥꯎꯕꯅꯤꯅ ꯃꯤꯁꯨ ꯌꯥꯝꯂꯦ ꯃꯤꯁꯨ ꯌꯥꯝꯂꯕꯅꯤꯅ ꯋꯥꯈꯜ ꯇꯤꯟꯅꯕ ꯇꯤꯟꯅꯗꯕꯁꯨ ꯌꯥꯝꯅ ꯌꯥꯝꯂꯦ ꯉꯥꯁꯦ ꯐꯠ ꯐꯠ ꯁꯦꯝꯗꯣꯛꯂꯨꯔꯁꯤ ꯏꯕꯥꯏ ꯑꯗꯨꯒ ꯊꯣꯡꯅꯕ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯐꯥꯔꯛꯄ ꯉꯥꯗꯨ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯊꯝꯕꯥꯜꯁꯨ ꯃꯇꯥꯡ ꯍꯦꯛ ꯆꯥꯅꯅ ꯃꯄꯥꯝꯗ ꯂꯥꯛꯏ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯪꯕꯨ ꯉꯁꯤ ꯂꯥꯛꯏꯔꯣ ꯉꯔꯥꯡ ꯂꯥꯛꯄꯅꯤꯗ ꯐꯩꯖꯥꯎꯁꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯔꯛꯏ ꯃꯅꯤꯡꯗ ꯇꯣꯝꯄꯣꯛꯀ ꯉꯥ ꯁꯦꯝꯂꯤ ꯍꯩꯃꯥ ꯉꯥ ꯊꯣꯡꯗꯣꯏꯔꯣ ꯍꯥꯏꯁꯦ ꯊꯣꯡꯗꯣꯏꯅꯤ ꯐꯔꯦꯗ ꯆꯥꯗꯕꯕꯨ ꯐꯅ ꯀꯨꯏꯔꯦ ꯑꯥꯗ ꯂꯩꯕꯗꯗꯤ ꯃꯤꯅꯒ ꯌꯥꯝꯕꯅꯤ ꯂꯩꯇꯕꯅꯒ ꯍꯦꯟꯕꯅꯤ ꯑꯍꯥꯎꯕ ꯑꯃꯠꯇ ꯆꯥꯕ ꯐꯪꯕ ꯅꯠꯇꯦ ꯆꯥꯅꯤꯡꯂꯕ ꯀꯥꯟꯗ ꯏꯄꯥꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯆꯥꯔꯔꯤꯕ ꯑꯁꯤ ꯃꯉꯥꯏꯔꯦ ꯆꯥꯈ꯭ꯔꯣ ꯀꯩꯅꯣ ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯤ ꯏꯃꯥꯗꯤ ꯏꯃꯥꯒꯁꯨ ꯑꯃꯨꯛꯇ ꯎꯅꯈꯤꯒꯦ ꯇꯧꯕꯅꯤ ꯏꯃꯥꯗꯨꯕꯨ ꯏꯃꯥ ꯌꯥꯏ ꯍꯣꯏꯗ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤ ꯍꯟꯖꯔꯛꯁꯅꯦ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯏ ꯂꯥꯡꯂꯦꯟ ꯐꯅꯦꯛ ꯑꯃꯇ ꯍꯣꯡꯒꯦꯅ ꯏꯕꯣ ꯆꯦꯌꯥꯏ ꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯅ ꯂꯥꯛꯏꯅꯦ ꯅꯪꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯄꯥꯎꯒ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯀꯣꯏꯔꯥꯡ ꯂꯥꯡꯗꯨꯅ ꯑꯁꯨꯝ ꯂꯩ ꯃꯤ ꯇꯤꯟꯕꯁꯨ ꯁꯨꯝ ꯂꯦꯞꯇꯦ ꯍꯥꯏꯕ ꯌꯥꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯏꯕꯦꯊꯣꯏꯗꯨ ꯀꯕꯨꯛ ꯂꯩꯒꯤꯗ ꯂꯥꯛꯏ ꯍꯥꯏꯔꯤ ꯏꯆꯦ ꯍꯣꯔꯦꯟꯗꯤꯅꯦ ꯁꯥ ꯂꯥꯟ ꯁꯥꯔꯁꯨ ꯆꯠꯄ ꯇꯥꯏ ꯃꯥꯒꯤ ꯍꯤꯗꯥꯛ ꯌꯣꯟꯕꯤ ꯑꯉꯧꯕꯤ ꯍꯥꯏꯕꯗꯨ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯌꯥꯝꯅ ꯃꯥꯒꯤꯁꯦ ꯇꯧꯛ ꯌꯥꯎꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯋꯥꯔꯛꯄꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯁꯝ ꯐꯣꯏꯕ꯭ꯔꯥ ꯃꯌꯨꯝ ꯃꯩ ꯊꯥꯕ꯭ꯔꯥ ꯑꯃ ꯇꯧꯔꯁꯤ ꯀꯕꯣꯛꯂꯩ ꯂꯩꯀꯥꯏꯒꯤ ꯃꯆꯤꯜ ꯆꯠꯄꯤ ꯅꯨꯄꯤ ꯑꯃꯅꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯐꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯒꯅꯤ ꯃꯍꯥꯛꯅ ꯉꯥꯡꯒꯅꯤ ꯃꯤꯅꯁꯨ ꯃꯥꯕꯨ ꯍꯦꯛꯇ ꯀꯧꯔꯨꯔꯕꯅꯤ
ngarang numidang wairamda hidak yonbi angobigide sangda khatna chainaba amasu thoki lekai gi nupi makhoi kharana hanana chattuna angobida mana tawriba thabaktu lepu makhata na tawraga no haina hairamlaga makhoina haiba wa adubu usitaba amaki mawongda makha chathana tawrakpatuda ibe thoina mache kabok leida hauba lakpani wafamdu taraba matungda kabok leina hairaklami he ngau su ngau dan angobi kawa mana aikoi nupi lupu usitaba yabra masam khara hauribadu khudang tuna chingthoklaga maru se nana ko thuklagania sunu yangang teishi wafam asi phaijang ni hektai wada sitabada magi mihul thaulga karino ma itau tokri mathana da haije ish chokhenbigi mama sidi maching amanina karamno ki bukire tawrisi saptrasi kaino migi masamaru ko pukai magi machingse sakhen bisu to hongadrani ibe thoina mukhomi madumak tawraga matik chagadabani hauja kayarakno mahakki hidagam sangaduda khadna chainabagi wathok thokliba nong masuni yena khamaning aduda makharumgi kesoga leminarami ba natti aina haibadi magi wakhada mahakna tawriba thabakse achumbani phajabani haina khaliba jalasini makok ama pali dubu samthi hale haibro farisi horen oina chalesi ija ani su makhoi gi nupa su laktuna lei marang tawriba hoi horen aino isu hekta lage angobido mu handaba yadabani hoine ibe thoi chatkri masigi matungda tharodo kadom nainu khangdi phot hekta phaujilai aduga phaijau gi matungda leptuna phaijau kai wakhal khalamino maning sida nupana nupi mapamda satpasi tawfam ama ikhang khangdi machil mariyamna phabami masu oirudabana maningi wapal pareng hoba duda hangchitnang bo oina mathanda sum phamlambani mamai du leithoktuna yengi nupi du uraduna khumi sum phamlamani che adudi phamina siko wahai sida phaijau du masada ihai hainadaba ama phawbagumna tawri tharo hekta phamthai leisabi aribi oibana ikaibaga kaya he khangdi wari sabe hekta hojilli phaijau bu yengduna hairaklami namanaba pakhanga leitro aidi pakhangni hena pami chahi yamla su kaisu kaidi nang nei kem ta sinbira udana imanabaga amata leide deije here nangsu nachil do thimankri namanaba leite kaina aina aidi pakhang amata leidre haiba nupi loina thuinare haiba as lai matan jaida somda aina aribi oibagi mai chakse khangduna wana chakna leide nakhoise aribi agi thamoi gi mai chakse amate khangbidi harau na nupa ama nache agi ne haina hendokna semlakpa yai haibanida mawung yenglaki ji tharodu nok phetawratuna nangdongna masak phajaba nangdongna chirai ga khaji khanjinba nanggomna wangba ama nangoi su kai teda asomna hairakpa wafam asida phaijau swai hekta laukri phamlambada phuk haugaduna noi swai se angoba miyam leida kari nongge ai sida lakjarubana khangde kari no nangna haidaba nangi do sauriro haima yamna saugalina nangdiya nupana bu aduk yamna saugaladi loiri se pamo ngai wari sana kiseba kai noi je na haidubo iche tharo nangi mongse ayam hainadi ko here nangsu aise nacheni second bigi machi aina bu nongonda kari dawdorige se phamusi phasana ingna tapna wari sana seba phaijang madi tasingna leiba hainadri aduna chaningli tharona phaijau do chatkiba tare haiduna makhut aduna tapaiduna phamo haiba mabu chingthana bo hotne phaijau masado pakhatpa amasu yawrakli mino ukraga kari no haina khalai tharona kok phamu kai dawrage as nang sidi kok phamo ba asiga mama tawasi sakhen bina uri sauning bana loire maha makhoi gi manakta tamna prap sangsilaktuna makhwang metuna asumna sauna hai iche kai no tawri do ba kai no haiba tawri do makhutu satkan thui aduga makhatai kai no haiba yamna ngamina iche nangdi sakhen bia nangi wakhal do onari iche bo dum na lana khangana haibadi kari no aigi mit mangmaktada leisabi aribi masya nanaw rupi aigi nupa masi khangna kaino haiba mama yamna ikaidaba tawno here sakhenbi nang hekta wakhal phaba yabro mana sida mathanda phamduna leirambaduna sok wari saba changlambani masibu kari kaibage wari bodumna saba kanana hongni magi makhuta ka pairadun ayamna sawningida ai phaijawna sakhenbi noina pamyom sida tawriba bong mayamse ita singna kokmaw aina ngasaina hanjakragi chachakragi haiba natro sakhenbina mache tharoda yengduna aribi hongnabi mawadi naini nupadi leita ahuba laba mabu pharani do haina khalibo wakhaldo yamna thuna thadokpiyo ije oiresu thangna thilaka hatpa ngawani khango kabok leisu sangsilaktuna hai kaidonarege chak loirina ainadi asomda koi kaururi ima masigi ije se mi mo ngam taw ipureiba kaise
ꯃꯐꯝꯁꯤꯗꯒ ꯄꯨꯔꯛꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯕ ꯀꯔꯤ ꯇꯧꯔꯕꯒꯦꯕ ꯅꯤꯌꯥ ꯅꯨꯄꯥꯁꯤ ꯃꯨꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯈꯨꯕꯥꯛꯇꯨꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯀꯕꯛꯂꯩꯅ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯊꯔꯣ ꯃꯆꯣ ꯃꯄꯥꯛ ꯅꯥꯏꯗꯕ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯦ ꯋꯥꯐꯝꯗꯣ ꯌꯥ ꯂꯥꯎꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯐꯩꯖꯥꯎꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯁꯦ ꯌꯥꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯁꯒꯦꯟꯕꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯪꯕꯨ ꯂꯧꯕ ꯑꯃꯨꯛ ꯑꯩ ꯂꯥꯛꯑꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯐꯕꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯟꯅꯈꯤꯗꯣꯏꯅꯤ ꯅꯨꯄꯥꯗ ꯆꯣꯞꯄ ꯏꯃꯥ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯈꯣꯏ ꯀꯌꯥꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯪꯈꯤ ꯀꯕꯛꯂꯩꯅ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯏꯀꯥꯏꯗꯕ ꯇꯧ ꯅꯃꯥꯏꯗꯨꯅ ꯁꯨꯝ ꯆꯤꯠꯅ ꯀꯜꯂꯛꯀꯅꯤ ꯑꯉꯥꯡꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯊꯔꯣꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯀꯩ ꯃꯤꯁꯤꯡꯅꯤꯒꯦ ꯁꯤꯕꯣ ꯏꯁ ꯃꯈꯣꯏꯅ ꯈꯜꯂꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯦꯛꯇ ꯐꯥꯔꯅꯦ ꯁꯤꯅꯤꯅꯦ ꯃꯁꯛꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯃꯋꯥ ꯂꯧꯗꯦꯗ ꯃꯈꯣꯏꯒꯨꯝꯕꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯩꯝ ꯈꯟꯕꯤꯗꯦ ꯑꯩ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯛꯂꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯑꯁꯤ ꯊꯔꯣꯒꯤ ꯍꯧꯅꯕꯤꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯩꯖꯥꯎꯗꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯍꯦꯛ ꯌꯥꯝꯃꯟꯗꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯃꯨꯇꯣꯝꯕꯤꯗꯣ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯍꯦꯛ ꯀꯣꯟꯕ ꯃꯈꯩ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯗꯥꯏꯅꯣꯅꯦ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯑꯦ ꯍꯥꯏꯕꯕꯣ ꯀꯗꯥꯏ ꯃꯁꯛ ꯌꯦꯡꯒꯦ ꯎꯗꯕꯕꯨ ꯐꯅ ꯀꯨꯏꯔꯦꯅꯦ ꯁꯛꯍꯦꯟꯕꯤꯅ ꯑꯕꯣ ꯁꯤꯗ ꯂꯩꯌꯦ ꯁꯣꯝꯗ ꯆꯪꯂꯛꯑꯣ ꯀꯗꯥꯏꯅꯣꯅꯦꯍꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯒ ꯂꯩ ꯑꯃꯨꯇꯣꯝꯕꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯃꯃꯤꯠ ꯃꯅꯥꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯍꯦꯛ ꯎꯕ ꯉꯝꯕ ꯅꯠꯇꯦ ꯀꯕꯛꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯔꯣ ꯏꯁꯨ ꯅꯨꯄꯥꯕꯣ ꯃꯁꯛꯀ ꯑꯃꯠꯇ ꯐꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦꯗ ꯁꯛꯍꯦꯟꯕꯤꯅ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯅ ꯀꯔꯤ ꯍꯅꯨꯕꯤꯅ ꯍꯥꯏꯒꯦ ꯁꯤꯕꯣ ꯑꯕꯣ ꯅꯃꯤꯠꯇꯣ ꯂꯥꯎꯅ ꯄꯥꯡꯊꯣꯛꯎ ꯑꯗꯨꯒ ꯌꯦꯡꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤ ꯍꯣ ꯑꯕꯣꯛꯅ ꯌꯦꯡꯂꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅꯦ ꯅꯃꯧ ꯅꯨꯄꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯂꯥꯏꯅꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯝꯃꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯃꯨꯇꯣꯝꯕꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯦꯛ ꯐꯥꯛꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨ ꯁꯤꯗ ꯂꯩꯔꯦꯅꯁꯨ ꯅꯨꯄꯥ ꯌꯦꯡꯉꯨ ꯎꯔꯕ꯭ꯔꯥ ꯀꯕꯣꯛꯂꯩꯅ ꯍꯩ ꯀꯩꯅꯣꯅꯦ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯄ ꯎꯔꯦ ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯅꯦꯗ ꯃꯥꯡꯒꯣꯜꯂꯣꯌꯣ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯇꯧꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯧꯗꯨꯗ ꯐꯩꯖꯥꯎꯅ ꯃꯊꯃꯣꯏꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯃꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯉꯥꯛꯇ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯍꯅꯨꯕꯤꯅꯤ ꯀꯩ ꯃꯌꯥꯁꯨ ꯇꯤꯛꯂ ꯃꯥꯜꯂꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯂꯥꯏꯕ ꯑꯃꯨꯇꯣꯝꯕꯤꯅ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁ ꯅꯣꯡꯌꯥꯏ ꯏꯁꯨꯗꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯐꯖꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤꯡꯗ ꯏꯁꯨꯅꯕꯨ ꯏꯍꯦꯟ ꯍꯦꯜꯂꯤ ꯁꯛꯍꯦꯟꯕꯤꯅ ꯀꯗꯥꯏꯗꯒꯤ ꯅꯣꯡꯌꯥꯏꯅꯣ ꯐꯩꯖꯥꯎꯅꯤ ꯃꯁꯤ ꯐꯩꯖꯥꯎ ꯍꯥꯏꯗꯤ ꯀꯅꯥꯅꯣꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯃꯀꯣꯛꯁꯤꯗ ꯈꯨꯇꯨꯝꯁꯤꯅ ꯁꯨꯔꯗꯤ ꯐꯖꯅ ꯋꯥꯈꯜ ꯇꯥꯔꯤꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯕꯅꯤ ꯀꯕꯛꯂꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯐꯖꯅ ꯍꯥꯏꯌꯨꯟꯍꯤ ꯅꯕꯣꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯃꯃꯤꯠ ꯃꯅꯥꯒ ꯐꯠꯇ꯭ꯔꯕꯅꯤ ꯀꯩꯗꯧꯕ ꯃꯥꯕꯨ ꯁꯤꯗ ꯆꯪꯉꯛꯏꯅꯤ ꯍꯥꯏꯕꯒꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄꯁꯤꯗ ꯃꯁꯛ ꯎꯅꯤꯡꯗꯅ ꯑꯗꯨꯛ ꯆꯪꯂꯛꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯅꯦꯍꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯑꯃꯀꯣ ꯃꯃꯤꯠꯁꯤꯗ ꯏꯆꯦ ꯅꯨꯡꯁꯤꯗꯕꯤ ꯇꯝꯅꯥꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯎꯗꯨꯅꯇ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣ ꯐꯩꯖꯥꯎ ꯃꯤꯅ ꯋꯥ ꯈꯪꯗꯦ ꯍꯥꯏꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯕꯣꯛ ꯅꯥꯕ ꯌꯥꯗꯦꯀꯣ ꯑꯕꯣꯛ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯀꯣ ꯑꯩꯕꯣ ꯆꯠꯂꯣꯗ ꯑꯩꯕꯨ ꯅꯥꯕ꯭ꯔꯥ ꯀꯥꯏ ꯅꯥꯗꯦ ꯑꯩꯅꯦ ꯀꯩꯁꯨ ꯍꯦꯛ ꯅꯥꯗꯦ ꯈꯨꯝꯗꯧꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯈꯨꯝꯂꯤꯁꯤꯕꯣ ꯃꯥꯕꯨ ꯅꯥꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯃꯨꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯥꯛꯀ ꯌꯥꯝꯅ ꯆꯥꯔꯤꯗ ꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯆꯥꯒ ꯌꯥꯎꯅ ꯆꯥꯔꯕꯗꯤ ꯆꯦꯡ ꯃꯦꯔꯨꯛ ꯑꯃꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯤꯒꯤ ꯆꯥꯕ꯭ꯔꯅꯦꯕꯣ ꯆꯥꯔꯤꯕꯅꯤꯅꯦ ꯑꯇꯣ ꯅꯪꯕꯣ ꯏꯟꯁꯥꯡꯒ ꯈꯔ ꯍꯥꯎꯕ ꯅꯨꯃꯤꯠꯇꯗꯤ ꯆꯦꯡ ꯃꯦꯔꯨꯛ ꯑꯃꯗꯨꯅ ꯈꯖꯤꯛꯀꯗꯤ ꯀꯧꯏꯀꯣ ꯂꯣꯏꯔꯦꯗꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯍꯥꯏꯗꯣꯔꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯋꯥꯈꯜꯅꯒ ꯅꯨꯡꯉꯥꯏꯕꯅꯤ ꯆꯥꯕꯩ ꯊꯛꯄꯩ ꯃꯇꯥꯡꯗꯗꯤꯅꯦ ꯀꯩꯁꯨ ꯍꯦꯛ ꯇꯧꯗ꯭ꯔꯤ ꯃꯌꯥꯝ ꯆꯥꯔꯤ ꯅꯥꯁꯨ ꯅꯥꯗꯦ ꯂꯩꯔꯤꯁꯤꯅꯤꯗꯣ ꯌꯦꯡꯉꯨ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯇꯤꯌꯥꯏꯁꯦ ꯃꯀꯣꯛ ꯂꯣꯏꯅ ꯉꯥꯎꯔꯝꯗꯅꯤꯌꯦ ꯃꯥꯅ ꯊꯣꯛꯄꯅꯤ ꯆꯣꯏꯗ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯕꯅꯤ
ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯦ ꯍꯣ ꯕꯣꯛ ꯏꯃꯥꯆꯧꯕꯤ ꯁꯅꯥꯅ ꯀꯧꯔꯤ ꯆꯠꯂꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯇꯨꯅ ꯀꯔꯤ ꯁꯟ ꯍꯥꯏꯕ ꯍꯩ ꯅꯈꯣꯏꯅꯦ ꯍꯛꯃꯜꯂꯤ ꯅꯕꯣꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯍꯤꯡꯂꯤꯕꯁꯤ ꯎꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯟꯕꯤ ꯑꯃꯈꯛ ꯂꯩꯖꯕ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯇꯥ ꯈꯝꯗꯥꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤꯅꯦ ꯁꯟꯕꯤꯁꯦ ꯌꯣꯟꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯂꯧꯈꯤꯕꯁꯨ ꯌꯥꯔꯣꯏ ꯁꯟꯕꯤ ꯑꯁꯤꯒꯤ ꯁꯪꯒꯣꯝꯒ ꯆꯥꯒ ꯇꯣꯠꯂꯒꯅꯦ ꯀꯣꯝꯄꯥꯛ ꯆꯥꯈꯤꯗꯧꯔꯤꯕꯅꯤ ꯑꯩ ꯀꯅꯥꯅ ꯁꯟ ꯍꯥꯏꯔꯒꯦ ꯅꯅꯥ ꯌꯥꯝꯅ ꯄꯪꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯈꯨꯄꯥꯛ ꯑꯁꯤꯅ ꯍꯦꯛ ꯊꯥꯔꯛꯀꯅꯤ ꯃꯈꯨꯠꯇ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯃꯨꯇꯣꯝꯕꯤꯅ ꯁꯦꯔꯥꯟꯅ ꯇꯥꯔꯤ ꯑꯗꯨꯅ ꯐꯩꯖꯥꯎꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥ ꯃꯥꯅ ꯂꯧꯒꯦ ꯍꯥꯏꯕ ꯑꯇꯣ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒ ꯃꯨꯛꯅꯥ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯥ ꯍꯩ ꯀꯤꯕꯤꯗꯧ ꯅꯠꯇꯦ ꯑꯩꯁꯦ ꯑꯍꯜ ꯑꯣꯏ ꯑꯗꯨꯅ ꯏꯄꯥꯡꯒꯜ ꯁꯣꯜꯂꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯐꯩꯖꯥꯎ ꯃꯈꯨꯕꯥꯛꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯗꯨꯅ ꯑꯩꯇ ꯁꯤꯖꯅꯤ ꯄꯦꯜꯂꯕꯅꯤ ꯍꯩ ꯅꯪꯒꯤꯗꯨ ꯂꯧꯅꯤ ꯀꯥꯏꯅ ꯋꯥꯁꯛꯏꯕ ꯍꯥꯏꯗꯨꯔꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯆꯩꯁꯨꯗꯣ ꯀꯟꯒꯦꯅꯦ ꯅꯌꯥꯡꯂꯦꯟꯗꯨꯗ ꯀꯟꯒꯦ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯅꯨꯕꯤ ꯅꯪ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯑꯃꯨꯇꯣꯝꯕꯤꯗꯨ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯇꯨꯅ ꯍꯥ ꯆꯥꯛ ꯆꯥꯈꯣꯕ ꯏꯍꯦ ꯑꯩꯗꯤ ꯆꯥꯔꯤꯅꯦꯍꯦ ꯅꯈꯣꯏ ꯆꯥꯊꯣꯛ ꯐꯩꯖꯥꯎꯒꯤ ꯍꯦꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯑꯕꯣꯛꯇꯤ ꯌꯥꯔꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕꯅꯤ ꯑꯕꯣꯛ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯂꯥꯎ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯉꯁꯤ ꯁꯤꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯁꯥꯒꯜ ꯑꯗꯨꯗ ꯇꯥꯄꯥꯏꯗꯨꯅ ꯍꯦꯛ ꯆꯤꯡꯈꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯤꯜꯗ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯄꯥꯏꯔꯤꯅꯦꯍꯦ ꯑꯩꯕꯣ ꯍꯩ ꯇꯥꯍꯥꯅꯤꯅꯦꯍꯦ ꯁꯥꯃꯨ ꯇꯧꯍꯟꯒꯦ ꯍꯥꯏꯔꯤꯕꯔꯥ ꯑꯩꯕꯣ ꯃꯐꯝꯗꯣ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯆꯤꯛ ꯑꯃꯨꯛ ꯆꯤꯛꯍꯧꯔꯤ ꯐꯩꯖꯥꯎ ꯋꯥ ꯑꯃꯇ ꯍꯥꯏꯗꯦ ꯇꯧꯐꯝ ꯍꯦꯛ ꯈꯪꯖꯗꯦ ꯃꯍꯥꯛ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯒꯦ ꯈꯟ ꯃꯊꯟꯇ ꯍꯦꯛ ꯊꯣꯛꯏ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯖꯤꯛ ꯆꯠꯈꯠꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯩ ꯊꯔꯣ ꯁꯪꯕꯤꯅ ꯁꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯅꯦ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯂꯝꯕꯅꯤꯗ ꯐꯩꯖꯥꯎ ꯇꯥꯟ ꯆꯥꯔꯤꯉꯩ ꯑꯁꯤꯗꯅꯦ ꯋꯥ ꯈꯔ ꯌꯥꯎꯒꯦ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯁꯦ ꯅꯪꯅꯗꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯁꯦ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯃꯥꯒꯤ ꯂꯝꯆꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪ ꯃꯍꯥꯛꯅ ꯃꯄꯥꯝ ꯑꯁꯤꯗ ꯂꯩꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯛꯈꯤ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯋꯥꯔꯤꯅꯤꯗ ꯃꯁꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯦꯕꯣ ꯍꯣ ꯈꯟꯕ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤ ꯋꯥ ꯇꯥꯔꯤꯗꯣ ꯅꯪꯅ ꯈꯪꯗꯕ ꯋꯥꯐꯝꯁꯤ ꯉꯁꯤꯗꯤ ꯍꯥꯏꯍꯧꯒꯦ ꯇꯧꯕ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯣꯏꯔꯛꯈꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯔꯤꯅೋ ꯌꯨꯝꯗꯒ ꯄꯨꯁꯤꯟꯕ ꯆꯥꯒ ꯆꯥꯃꯤꯟꯅꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕ ꯄꯣꯠꯅꯤꯗ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯅꯦꯝꯕꯣꯛ ꯑꯁꯤꯒ ꯃꯥꯟꯅꯔꯒꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥꯁꯤꯡꯗꯒꯤ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯏꯕ ꯆꯥꯊꯣꯛꯏꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯒꯅꯤ ꯏꯆꯦꯜ ꯑꯁꯤꯅ ꯄꯟꯕꯗ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯅꯤꯗ ꯍꯧꯖꯤꯛꯄꯨ ꯃꯗꯨꯒꯤ ꯅꯤꯡꯗꯥ ꯑꯃꯨꯛ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯒꯅꯦ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯅꯈꯤꯒꯦꯗꯣ ꯅꯪꯁꯦ ꯄꯥꯈꯪ ꯁꯥꯔꯤꯅꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯗꯨꯛ ꯂꯩꯔꯕꯅꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ ꯃꯤ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯅꯣꯡꯗꯝ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯗꯒꯤ ꯁꯛꯍꯦꯟꯕꯤꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯗ ꯀꯗꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯣꯗ ꯃꯁꯛꯅꯦꯅ ꯈꯨꯊꯤ ꯑꯃ ꯊꯤ ꯌꯦꯡꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯝꯐꯥꯁꯅꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯇꯝꯐꯥꯁꯅꯥ ꯍꯥꯏꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯔꯣ ꯆꯠꯊꯣꯛꯑꯗ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯀꯥꯏꯅ ꯅꯠꯇ꯭ꯔꯕꯔꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯧꯅ ꯅꯨꯄꯥ ꯐꯥꯕ ꯍꯩꯇꯕ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯇꯒꯠ ꯇꯦꯛꯂꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕꯗ ꯃꯤꯡꯒꯧꯗ ꯑꯩꯅ ꯏꯆꯦ ꯀꯧꯒꯗꯕꯅꯤ ꯍꯥꯏꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯟꯅꯕ ꯅꯠꯇꯦ ꯏꯍꯦ ꯋꯥꯔꯤꯁꯤ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯨꯝꯗꯧꯕꯅꯤ ꯅꯣꯡꯃꯗꯤꯅꯦ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯕ ꯁꯣꯏꯔꯣꯏ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯗ ꯁꯣꯏꯗꯅ ꯆꯦꯟꯈꯤꯅꯤ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯑꯁ ꯂꯣꯏꯔꯕꯅꯤ ꯄꯨꯔꯥ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒꯅꯦ ꯑꯁ ꯑꯩ ꯃꯈꯥꯒ ꯇꯥꯔꯔꯣꯏꯗ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯏꯕꯥꯏ ꯌꯨꯝ ꯆꯪꯂꯁꯤꯅ ꯍꯣꯏ ꯆꯪꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏꯕ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯜꯂꯤꯕꯁꯤ ꯀꯔꯤꯅꯨꯡꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎꯔꯤꯕꯅꯣ ꯑꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁꯛꯍꯦꯟꯕꯤꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ
ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯛꯍꯦꯟꯕꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕꯅ ꯌꯥꯝꯃꯤ, ꯌꯥꯅꯗꯕ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯂꯩ꯫ ꯃꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯏ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯝ ꯊꯤ ꯄꯛꯇꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ꯫ ꯐꯠꯇꯕ ꯍꯨ ꯀꯌꯥ ꯑꯃ ꯀꯥꯝꯁꯤꯜꯂꯛꯑꯃꯅꯤꯅꯦ꯫ ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯈꯪꯉꯤꯗ ꯏꯕꯥꯏ, ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯗꯣꯏꯁꯦ ꯏꯆꯦꯒꯤ ꯃꯔꯝꯗꯅꯤ꯫ ꯏꯆꯦꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯣ? ꯍꯥꯏꯔꯛꯇꯦꯗ꯫ ꯍꯥꯏꯔꯝꯒꯅꯤꯗ, ꯃꯥꯅꯕꯨ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯏꯉꯛꯁꯦ ꯀꯤꯟꯕꯤꯒꯦ꯫ ꯍꯥꯏꯗꯤ ꯍꯥꯏꯕ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ ꯏꯕꯥꯏ, ꯃꯤꯒꯤꯗ ꯋꯥ ꯀꯩꯁꯨ ꯉꯥꯡꯖꯕ ꯁꯥꯔꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯐꯩꯖꯥꯎ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯑꯌꯥꯝꯕꯅ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯃꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯕꯅꯤ꯫ ꯀꯕꯣꯛꯂꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯍꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯆꯥ ꯊꯣꯏꯕꯁꯤ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯤ꯫ ꯊꯣꯏꯕꯒ ꯇꯣꯝꯄꯣꯛꯀꯁꯨ ꯌꯥꯝꯅ ꯆꯥꯅꯩ꯫ ꯁꯛꯍꯦꯟꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜꯒꯤ ꯌꯨꯝ ꯑꯗꯣꯝꯗꯒꯤ ꯍꯧꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯩꯖꯥꯎꯅ ꯇꯥꯔꯛꯏ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯤ, ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯑꯣꯏꯒꯦꯔꯥ ꯏꯀꯨꯕꯣꯛ ꯑꯣꯏꯒꯦꯔꯥ, ꯎꯕꯨ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤꯅꯦ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ꯫ ꯍꯦꯛꯇ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯅꯦ, ꯃꯤꯅ ꯍꯦꯛꯇ ꯄꯪꯂꯥꯛ ꯂꯥꯛꯆꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣ ꯑꯗꯨꯅꯕ ꯑꯩꯁꯨ ꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯔꯝꯂꯒ ꯁꯤꯗ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯇꯥꯁꯦ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯐꯩ꯫ ꯍꯧꯖꯤꯛꯇꯗ ꯑꯩ ꯅꯣꯛꯏꯁꯤꯅꯤ꯫ ꯁꯥꯎꯔꯒ ꯂꯩꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ? ꯁꯥꯎꯔꯗꯤꯅꯦ ꯁꯛ ꯊꯤꯖꯟꯕꯅꯤ꯫ ꯂꯩꯊꯣꯛꯀꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯀꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯃꯈꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏꯅ ꯇꯧꯖꯁꯅꯤ꯫ ꯑꯗꯨꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯧ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯐꯩꯖꯥꯎ ꯇꯥꯏ꯫ ꯃꯅꯦꯝ ꯃꯀꯨꯒ ꯌꯥꯅꯗꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯏꯕꯦꯝꯄꯤ ꯁꯛꯅ ꯂꯥꯎꯔꯛꯏ, ꯍꯣꯏ ꯏꯕꯦꯝ ꯃꯁꯛ ꯐꯖꯕꯤ, ꯆꯥꯛ ꯏꯟꯁꯥꯡꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯗꯧꯔꯤꯕ? ꯍꯧꯖꯤꯛꯄꯨ ꯃꯇꯝ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯒꯦ? ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤꯈꯩ ꯌꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯆꯥꯏꯕꯤꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ, ꯀꯩꯅꯣ ꯏꯃꯥ? ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ? ꯃꯝꯈ꯭ꯔꯤꯁꯦ ꯎꯗ꯭ꯔꯥ? ꯅꯃꯤꯠꯇꯨ ꯂꯧꯇꯥꯡ ꯇꯥꯡꯕ꯭ꯔꯥ ꯅꯪ? ꯃꯤ ꯂꯥꯛꯏꯁꯦ ꯏꯃꯥꯗꯤ ꯎꯕꯤꯗ꯭ꯔꯕꯣ? ꯏꯕꯦꯝꯃ ꯑꯔꯨꯕꯤ, ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯅꯌꯨꯝꯗ ꯂꯩꯌꯨꯅꯦꯍꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯒ ꯀꯣꯏꯆꯠ ꯆꯠꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯌꯨꯝꯗ ꯆꯠꯂꯣ꯫ ꯍꯦꯔ ꯏꯃꯥ, ꯃꯤꯕꯨ ꯍꯦꯛꯇ ꯑꯗꯨꯝ ꯇꯥꯟꯕ ꯍꯧꯅꯕ꯭ꯔꯥ? ꯃꯥꯁꯦ ꯑꯩꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤꯅꯤ꯫ ꯍꯣ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤꯗꯣ ꯀꯣꯟꯅ ꯆꯥꯟꯅꯔꯣꯏꯅꯦ ꯁꯅꯥ ꯏꯕꯦꯝꯃ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯦꯡꯂꯅꯤ꯫ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯤꯌꯦ꯫ ꯑꯁ ꯌꯥꯝꯅ ꯉꯥꯡꯉꯤꯗ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ? ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤ ꯅꯪ ꯁꯥꯎꯔꯛꯇꯣꯏꯕ? ꯁꯥꯎꯔꯛꯑꯣ꯫ ꯑꯗꯨꯕꯨꯗꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯆꯥꯏꯕꯤ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯅꯣꯡꯃ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯄꯗ ꯍꯣꯜꯂꯤꯕ ꯁꯣꯔꯁꯦ ꯊꯠꯂꯗꯕꯅꯤ꯫ ꯑꯩ ꯆꯠꯂꯒꯦ, ꯂꯥꯛꯆꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯆꯥꯏꯕꯤ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ, ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ, ꯐꯖꯅ ꯋꯥ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛꯄꯨ ꯃꯤ ꯂꯥꯛꯄꯒꯤ ꯃꯇꯝꯂꯣ? ꯆꯥꯛ ꯏꯟꯁꯥꯡꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯗꯧꯔꯤꯒꯦ? ꯍꯣꯏ ꯏꯃꯥꯗꯤ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯑꯩꯗ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯃꯧꯅꯤ, ꯃꯗꯨ ꯅꯪꯒꯤ ꯅꯊꯧꯅꯤꯅꯦꯍꯦ꯫ ꯃꯧ ꯍꯥꯏꯁꯤꯕꯨ ꯆꯥꯛ ꯊꯣꯡꯅꯕ ꯈꯛꯀꯤꯔꯣ? ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯗꯧꯔꯤꯗ꯫ ꯅꯣꯡꯃꯗꯤ ꯍꯥꯏꯁꯤꯅꯤ, ꯌꯨꯝꯁꯦ ꯃꯩ ꯊꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯐꯩꯖꯥꯎꯅ ꯇꯥꯔꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯒꯤ ꯁꯥꯆꯠꯅ ꯀꯝꯗꯧꯔꯝꯕ? ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯛꯍꯦꯟꯕꯤ ꯑꯗꯨꯛ ꯍꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯂꯝꯆꯠ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯔꯛꯐꯝ ꯁꯥꯠꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯏ ꯃꯆꯦꯠ ꯑꯃꯗꯤ ꯂꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯊꯣꯛꯅꯔꯤ꯫ ꯃꯥꯒꯤ ꯃꯊꯧ ꯇꯧꯕꯁꯨ ꯂꯣꯏꯅꯈ꯭ꯔꯤ꯫ ꯃꯈꯣꯏ ꯈꯔꯗꯤ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯍꯧꯖꯤꯛꯇꯗ ꯎꯟꯋꯥꯏ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯐꯩꯖꯥꯎ ꯇꯨꯝꯕꯁꯨ ꯌꯥꯗꯦ, ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯩ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯀꯣꯟꯗ ꯐꯤ ꯁꯥꯕꯒꯤ ꯀꯣꯛ ꯍꯥꯏꯕ ꯃꯈꯣꯜꯗꯨ ꯍꯦꯛ ꯇꯥꯔꯛꯏ꯫ ꯃꯃꯥꯡꯂꯣꯝꯒꯤ ꯌꯨꯝ ꯄꯔꯤꯡ ꯑꯗꯨꯒꯤ ꯑꯋꯥꯡ ꯑꯣꯏꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯥꯡꯒꯣꯜ ꯃꯆꯥ ꯑꯗꯨꯗ ꯊꯕꯥ ꯇꯣꯝꯕꯤꯅ ꯃꯨꯁꯤꯔꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯗ ꯀꯣꯟꯗ ꯐꯤ ꯁꯥꯔꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯅꯤ꯫ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯐꯖꯐꯝ ꯂꯩꯇꯦ꯫ ꯌꯦꯡꯁꯤꯟꯕ, ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯉꯥꯡꯗꯣꯏꯒꯤꯗ ꯇꯧꯗꯨꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯀꯅꯥꯅꯁꯨ ꯄꯥꯝꯗꯦ, ꯂꯩꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏꯃꯛ ꯍꯦꯛ ꯐꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯀꯣꯟꯗ ꯐꯤ ꯁꯥꯏ꯫ ꯐꯤ ꯁꯥꯕ ꯌꯥꯝꯅ ꯍꯩ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯎꯗꯦ꯫ ꯐꯤꯗꯨ ꯀꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯍꯤꯡꯖꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ꯫
ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯦ ꯑꯗꯨꯝꯅ ꯑꯆꯤꯛꯄ ꯅꯨꯃꯤꯗꯥꯡꯗꯨꯗ ꯅꯨꯡꯁꯤꯔꯕ ꯀꯣꯟꯒꯤ ꯇꯟꯊꯥ ꯇꯥꯕꯗꯨ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤꯍꯜꯂꯤ ꯐꯩꯖꯥꯎ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯃꯃꯥꯡ ꯊꯣꯡꯗꯣ ꯒꯦꯔꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯤ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯤ ꯍꯣꯏ ꯏꯕꯦꯝꯃ ꯊꯕꯛ ꯐꯕꯤꯌꯥ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯐꯤ ꯁꯥꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯒꯤ ꯀꯣꯟꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯑꯉꯥꯡ ꯇꯨꯝꯕ ꯀꯥꯏꯔꯦ ꯑꯉꯥꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯊꯕꯥꯇꯣꯝꯕꯤꯅ ꯇꯞꯅ ꯏꯅꯝꯃ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯗ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯀꯅꯥꯅ ꯃꯈꯣꯜ ꯇꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯐꯤ ꯁꯥꯔꯤꯅꯣ ꯁꯨꯃꯥꯏꯅ ꯑꯍꯤꯡꯗ ꯐꯤ ꯁꯥꯔꯛꯀꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯁꯨ ꯍꯥꯏꯔꯕꯅꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯅꯪꯅꯦ ꯅꯪ ꯅꯅꯥ ꯌꯥꯝ ꯄꯟꯖꯁꯔꯨ ꯅꯪ ꯏꯅꯝꯃ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯕ ꯁꯣꯏꯗꯕ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯁꯣꯝꯗ ꯑꯉꯥꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯇꯧꯗꯣ ꯐꯩꯖꯥꯎ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯊꯕꯥꯇꯣꯝꯕꯤ ꯃꯤꯆꯩ ꯑꯗꯨꯅ ꯁꯥꯔꯝꯕ ꯐꯤꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯃꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯅꯥꯀꯜꯗ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯐꯩꯖꯥꯎ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯥꯛꯅ ꯑꯩꯅ ꯊꯥꯔꯔꯣꯏ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯩꯅꯥꯁꯦ ꯂꯧꯅꯔꯛꯄ ꯇꯥꯔꯤ ꯃꯊꯪꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅꯗꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯜꯂꯁꯤ ꯍꯥꯏꯕꯅꯤ ꯑꯁ ꯃꯈꯣꯏꯗ ꯌꯥꯏ ꯅꯪ ꯁꯤꯗꯤꯕ ꯅꯈꯣꯏ ꯁꯥꯒꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗꯦ ꯆꯠꯁꯤ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯒꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯌꯦꯡ ꯆꯠꯁꯤ ꯍꯥꯏꯕꯅꯤ ꯁꯨꯒꯦꯟꯕꯤ ꯅꯨꯄꯤꯗꯧꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯑꯩꯅ ꯆꯠꯂꯁꯤ ꯍꯥꯏꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯌꯦꯡ ꯍꯟꯁꯤ ꯍꯥꯏꯅ ꯑꯩꯁꯨ ꯐꯖꯅ ꯍꯥꯏꯔꯤꯗꯅ ꯑꯩꯗꯤ ꯉꯁꯤ ꯆꯠꯂꯅꯤ ꯑꯩꯅ ꯆꯠꯄ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯏꯟꯅꯔꯛꯇ꯭ꯔꯕ ꯅꯪ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯈꯣꯏꯗ ꯌꯥꯏ ꯁꯛꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯟꯕ ꯑꯗꯨꯃꯛ ꯇꯥꯔꯤ ꯐꯩꯖꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯜꯂꯤ ꯑꯗꯨꯃꯛ ꯈꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥꯔꯤꯁꯦ ꯑꯁꯤ ꯑꯣꯏꯔꯕꯣꯏ